Moregi SGPO Chingtham Anand hatkhibagi thoudokta mari lenana Chief Minister ki Office cha Emergency Cabinet mifam pangtokduna mihat adubu akanba mongda yaningdaba phongdokre. Ngasi ayuk pung 12 da famkiba Cabinet mifam aduna lamdam asida thokliba ethnic conflict asi leingakna hotnaduna haukiba tha ani makhairom adagi santi hanjilakpa haurabani. Adubu ngasi State Force amadi BSF ka puna Eastern Science School ki ground da helipad sabga mari lenna sit sengbagi thabak tawringeda hawba marak Chingtham lekai dagi sub divisional police officer More Chingtham Anand Kumar bu arm kuki militants na hatkhibagi thawbu cabinet mifam na kan mongda condemn tawki. Cabinet mifam aduda laikhidraba Chingtham Anand Kumar MPS ke ex-gratia oina lupa lakh yankai pinaba approve tawkibaga loinana laikhidrabagi machada government ki thabak ama hapa haiba warep lauki. Mifam aduna thoudok thokliba More amadi naknaba mafamsingda joint operation tawduna maraleba sing faba pautak pikhre loinana Central amadi State Force ta miyamna Palel More Road ta free movement yahannabasu pautak su piki. Lok pamatam November thada lal soknagani haina World Cookie Joe Intellectual Council na phongdokhiba aduga mari lenana ngarang FIR ama laukhatkiba leire amadi hariba World Cookie Joe Intellectual Council asi Unlawful Activities Prevention Act Englishing amaga jamapan hufu taret ke section 3 gi makada unlawful lupni haina cabinet mifam aduna laothokkhre.